MSB meeting tabir singbu nomathing kundisuna tam oksari marki pau miyam da pizari. Future of Printing and Packaging Industry haiba hiramda nomugi oiba National Seminar Print Summit singani kunmarigi tharam ama ngasi All Manipur Printing Technologies Association amtana sinduna Hotel Imphal sangai hall da pangthokre. Tharamadu da amtagi President Yumkhaibam Samarendra Commerce and Industries Government of Manipur Joint Secretary Dr. Paul M. Lenin Board of Secondary Education Manipur Chairman Professor Kham Joy Kumar, Manipur University Research and Development Cell Director Professor Dr. C.H. Ibohal Amadi Print Chemical Chairman Dr. Ngombam Sarat Chandranath Mitunglen Singoina Sarukyaki. Tharamanduga Mailena Print Chemical Chairman Dr. Ngombam Sarat Chandrana Fongdorakpada Lamda Masita Tokliba Irangasna Maram Oidna Press Amadi Printer Gate Hapak Tauliba Mioy Singna Awa Anakaya Tengnarabusu Miyang Taudraba Yadraba Itaudanga Kanduna Tabak Toba Matautai Loyana Manipur de Ikangkanguna Tokiba Ising Jauna number Loydaba textbook sing Ising na Tumjin Kiban Awapakaya Mayona Kiba Amadi Mahirusina Tamga Doriba textbook kaya matam chana Mahirusinda Pangana Bahona Bada Awapakaya Ama Mayok Nariba Amadi Masidanatana Printing ki thabak tawriba miyoi sing amata oina punduna matam gi oina thengnariba khudong chadaba sing ado mataw karamna mayoknagani haibam asida yumpham oidna ngasigi seminar asi pangthokpani haina so phongdokhi aduna medical practicing to yaga tesu sabatantana mayamda thongongani or from high levels like the Manipur or the Mayam Singers Asigumlava, Matantana Manipur Sakana, or the Doctor Sata Sakar, I guess I could have Pudota, Matantana, easily at the academy, so my quality of so local for that. Nakalamuramda seminar aduga mailena print chamil isingani kunmergi convener Senjam Surjin Hai Malim gi oina sakhot lamjela sida iruinena honglakliba printing press ki anoba technology singasi Manipur de su mataw karamna pusilakani amadi chatna hangani haibagi matangda print summit asi pangthokpani Manipur da leiriba printing press sing asi India gi mafam atida sijinariba sing asidagi tadana leire karigumba ma print tauba matamda mapalamda tawriba quality adumok piba ngamle maramadna Manipur dagi mapalam singda print tawnaba tharamba sing adu hojikti lamdam masida su aphaba khuchukulai loina leirabana lamdam masida adumak nambiu hainasu appeal tawrakle loinana isingi chawna printing gi khuchukulai kaya ma mang takhan khiba amadi mapalamdagi pochai pusilakpasu blockade toina tawbana khutong chadba kaya mayoknariba sigi matangda lengakna meeting changbiu hainasu mahangna fongdoki Pina ngang music like tamba hola pasida work council ge like number man sida material man si yok tab na like si theng ko pagi matam usilakuna dem film chata usilakku ya bai mami tasilakwa renana national highway sing ya ga dikitam thuna hambi tuna pagi live material sing si thuna yon birakati tamna nuai ba uksagani haiduna pagi si antagi magedagi Kaksing District ki Manungchenba Utangpokpi Hill area da ngasi Kaksing District Police ki SP Thoksom Bikamji ki Poktak Makhada Combined Force na thibu humbat thabak chathabada khuchukulai kya phagat pangamkre 46 AR Alpha Company 131 Battalion BSF C Koi Commando Unit Kaksing gi apan bakangbu chathakiba operation adu ayuk pung 3:35 dagi pung 9 minute ni mga fawa chathakibani ngasi fagakiba khusukulai sing adudi bofeng handset ama 303 gi ahangba case taramari lethot ki ahangba case ama 7.62 gi ahangba case nipan 9 mm gi kapa yariba maru mari pistol holster ama smoke grenade ani tear smoke shell manga 0.36 HE grenade ama exin amaga loinena 9 mm pistol ani 0.22 rifle gi kapa yaiba magazine ga loina ba maru ama bulletproof jacket ani bulletproof plate ama pompi ama jungle boot jura ama atopa hangba case mangani polam singa se utang popi hill area dagi hangama palmachu gi har bag amada yaurambani thodosi ka mari leinena sugnu police na case ama lokhali hairi
National Highwaysing ban blockade toina tobana yen nganu loiduna senthok lambi oiriba mioi kaya kokta khut hapnare mari leinaba singna meeting changbinaba Manipur Poultry Development Association gi makedaki fongdorakle wafam masing asi Manipur Press Club ki thangjing hall da pangthokpa pawgi mifam amada association asigi secretary Chongtham Durbatara khabana phongdok adun hai tongan bai suda National Highway Imphal Dimapur lambi Thengkhang kaya da pochei puba gari chathuk chachin toba yaroi haina sapo amadi Naga People's Organization na tathaba ban amadi blockade na maram orega yumda loiba sanga kaya gi machinjak pusilakpada choba awaba ama mayoknari Association na sigi manungchana chawrakna yen nganu loiba mioi chanirom highway blockade amasung ban na maram orega chaithing piri haina mahakna pendaba phungdoki Durbatara makha taraduna pali balenga sigi matawasina apikpa senphamdagi hauraga awaba kaya mayong aduna senthok lambi thiriba yen nganu loiriba farmers singi pukning hanthanaba machak ama oire lenga ki thabak tawdrabasu sinpham naina thabak tawduna nunga yaifaba punchi ama asa tawriba mioi kaya gi ningba ka heli haina Durbatara na pendaba phongdoki Koina paujin loina thamjani maramdi masijina miyoiba khaktadi akoi amoira maron thupudina akoi apam pam da haiba ngamjabagi right le adu right le jidriba akoina yopi thakpi gadriba jibajing jumdu yakpo domestic animals singjibu mokoibo akoina yamna phongna sumai tongna yamna lakna biraga to mongse masina to pa to pambi china biu aduga livestock tadi coverage to bigano have se koi MPD site gi Thamjari me pressing from the Thamjari. Maya Yumfam Kuman Kanglei Apunber Itin from MYKKAE Mayang Infana Senduna Hanba State Level Mathematics Amashung Science Competition Ama Singjamai Kongba Rota Leba E Sauba Memorial Institute Competition aduga mari lenana Mayay Yumfam Kuman Kanglei Apunba Itin from Gip Convener Chongtham Mangamna Phongdorakpada ngasi pangthokliba Mathematics amasung Science Competition asigi nunggi oiba pandamdi Manipur da thokliba lan asina chaitheng phanglaba mahairoi singna khajiktang oiribasu competitive oinaba sinjabani competition asi maru oina class 1 dagi 8 fawbagi sinbani loinana thokliba lan asina maram oidna hauji relief camp singda changjafam lawduna leiriba mahairoi singna makhogi wakhalonda hotna ningbagi thauna ama pinaba honabada asigumba competition asi pangthuba mathau tai haina su phongdoki Khurai Kongpal Sajor lekai de leba Khangjeng repertory theater gi artist sing tagi oiba nomugi oiba theater workshop ama beauty of nature haiba thimda Imphal East ki Jingkhai Cherau sing da pangthokre lonena artist sing na jinga sida uriba mahausa gi oiba khusem sing aduda forokpa ithilda khudak ki oiba theater play amasu sagatuna sanakre workshop asiga mailena theater asigi senior artist amasu oiba ngasigi play asigi lamjing lamtak libi nepram danapati na hai mahausa haibasi aikhoiga tatna thana yadraba khudolam adubo hojik Manipur gi oiriba tangdulaita daba phibam amadi nature da piriba kaiba kaya sing asina maram oiraga aikoi miyoibada choba safo ma piri theater gi lamda khang hairaba oja guru kayana theater haibasi nature gi oiba kaya adugi mawong matau tamjaduna sanabana hena mai pakpa amadi nungaiba heli haina takpi tambiri Manipur gi oiriba phibam asina maram oiraga theater tawriba artist sing asi tufak tufai chenba ihei hainingdaba amadi apha punnaba kaya mayoknaba asina maram oiraga ek kaya mpung fana amadi mai pakna tawbada awaba thengnari asigumba kaya asidagi theater asigi artist singbo kharada oiribasu natheduna maning tamna mahausa gi fajaba asida ek tawnaba haina mahausa gi fajaba kaya asida yumpham oiraga artist sing mana uriba amadi thengnariba mahausa gi khusem adugi matau tamhalaga sanahanbani Oza singnasu theater tabo matamda semjin sajinba nataba mahausa dagi fangba asengba ihuladu uthok hanaba artist sing asibo mahausa gi khusem asi hakthinna fanghanbani workshop asigi sharuk ama oina artist singna chinga sigi koibada koina chatlaba matung makoina thengnaba mahausa gi fajaba aduda matau tamhalaga khudaki oiba atemba prema sagatki chilu thoku habji yada isada loi phakchin gi ai isa ju dungaire tawningi bana ama adagi phongdokningi bana ama aduga budi de loina phakchin ba asigi damakta hoina prakriti gi manaksta ima mahausa lairendi gi ma sigi manakta chatlaga
ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯏꯃꯥꯅ ꯄꯥꯎ ꯇꯝꯃꯛꯀꯦ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯗꯒꯤ ꯁꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯄ꯭ꯔꯀꯤꯇꯤꯗ ꯎꯆꯦꯛ ꯋꯥꯌꯥꯅ ꯀꯃꯥꯏꯅ ꯈꯣꯡꯉꯤ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯒ ngarang numidang pung 3:40 tarakpada Kaching Police Station gi manung chana leba Shoragi Iringban Lamkhai Manak National Highway 102 Imphal More Lambida Benna Thombada Makhongna Chatlamba Halamak Lakanaba ngamdana Laikidri Hairi Bena Thombada Laikidaba Muedugi Maming Singamayum Senajudin Chayhum Pumanga Apopa Laikidraba MD Maino Sora Karanchi awang kaidagini mahag Shora kaithialdagi mayumda changkibagi lambida luhumba chetlubagi halakpa manba ben number MN04P0583 na thomadagi Kaching lamdongda leiba Jiban Hospital da laikanana pokhalaki aduma po haladu laikanaba ngamdan laikidabani ben dusu al adu thamlamlaba matungda langthoklamlaga driver aduma phamadudagi nanthoktumna chenkre hari asiba hakchang adu Kaching Police na case laukhallaga Jenims ki Merial sangda thamkre Bayabadi National Highway 102 lambi asigi accident thokliba mafam asida kilometer amarom chatlaga Soraching wangmada November 9 desu accident thokpada 8 MR gi person amasu laikidrabani marki pau piseba mata se loshinjari mi eng tabir bisimbu kurumjari